for Manipur peace haiba themda ing tapagi paujel puraduna Delhi gi Kutub Minar dagi Manipur tamna cycle da khongsalak liba transgender social activist Malem Thongam ngasi Guwahati gi Manipur Bhawan da thunglakre mahakna Guwahati gi Ulubari da leiba Manipuri Bhawan da thungladringai mangoinana Manipuri Basti Athletic Club ki Thobroi Singh amadi Manipuri Basti Maira Paibe Women's Association gi masing yamlaba Imaibel Singh amadi club ki naha kayana mahakpu taramno olaba matung mahak makhatana amukkasu Manipur Sahitya Parishad Assam Kamrup District Committee ga senior leader singnasu taramno oki haire taramno opgit kudungsa badu lawraduna Malem Thongam gi maikaidagisu khongsat asi mai pakpa khongsat ama oinabgidamak Assam gi tongan ba mafam singda soina takraba ireisa singnasu pangba yaba mateng sing pangbiu haina haijaki hairi mahaki khongsat adugi matangda parishad ki maikaidagi khudong thiba mayok nagadaba mafam singda di makhatana cycle da sattanaba apamasu phongdoraki adubu malem gi maikaidagi adumuk makhatana kangpokpi fauduna satpagi firep hongba leiroi miyamna mateng pangbiu haijaki